Ngasidagi amuk hana mag onsinaba yaroi. Hawjikti ma luhongnaba haina singnarabani. Yada yadradi nanamdo tatnaba phone khango. Nayimda laklaga namaduda wari sabige. Thui tukachai noigumbasidi. Thanil ikaiboy sawningboy tumina leptuna mamituna Benuda warona yengni. Benu su Thanilgi miryengdu khangdaba natte. Benuna Kini mana tawise mana kari lankrage. Aina lanba ngaktane mada aina kai hopibane magi mara leite. Imana hainingbodo aingona fasana haiba yadro. Karigi mingonda kutharino. Ai chintibi nachindu sugayro nang. Ha sugayro. Kari thoena chatlu yumda. Ngasidagi thongal wangma phok lanba yaroi. Fazana ngangbada tadrabanina kanana ngami yengna tare. Nakong nakuta punchilaga thamge waraktabise. Ai Thanil haibi nupa sabi nangi nasukto swaidu ulakano. Nangna maram oiraga luhongbase hek kairaba. Napunsido apaba oiroi haibirisini. Ngasaidagi Ritaga Asagasu taunariba mayamdu loina khangibani. Wa ngangdabagi wani adubu Benugi mamana henjinbagi wahi ngangakpaduda sawarduna machinda khumai. Ritana Kainudine inegi wadudi wanatre mathong marang khangdana hekta mi amada adumaina haiba yabra. Ngasaidagi tagena tabani. Fanasu ahal ore gyanam tadina. Kari angang nangumbana adumaina haiba yabra. Namana pana takpibra. Rita sauningbadi laidana karimnaraga noksilai. His ine ahal oislakpagi kokto bera leiraba male. Haibigi tacho nachanupisina aikhoi Thanilda koinasina koitan tanariba. Magi mataudu nungaitrena yabiraga koinabibagi wane. Nacha hana warakedi leite migi machade khutchingjali kaigino. Asana adune nachanena masakyam phajardana torobot hek mankai mayen apakpadu male. Thanilda matuna masokpa kaidi yaroi. Ahal oibagi tumina leibirabane. Natrabadi nakhajaido teknaba ondana thagadabane. Thanilna Bye Yarito yum chamase manauranu aina lanbane. Ritana nangna kari laliba. Asana Beno nangshu tumina leigano. Ineda sengbado khra haibiyo. Thanilda loina taisinbadi yaroi. Nangdi Thanilna khangnabibagi sumtinnabibagi wane aikhoine ne tinaningde. Luhongbagi bartonga torakano daw yaroi. Ngasidagi nangna luhongdri fawba Thanilgi masa uhaloi. Adugi ine sima swarange. Karigumba Thanilna fatanungda thoklabadi madugi daitado inena pugadabane. Thanil kaisu khaluranu lao changase. Moi konsina baunade. Macha sana wara amadi aikhoine sumaina haribase haramoidabane. Thanil wa mata khumde tumina nontharaga dum lei. Benu su Thanilgi mataudu yengba ngamdraduna kappi. Thanilbu Ritana chingaga pukhre. Benugi mamasu ikaibadi khangdabanina magi thokpa ngangdana lehawi. Ritaga sagana themlaga Thanilbu mayumda changhalami. Thanil wala ngangde magi kada prap changai aduga thongdu lonsili. Ngasai thingaluraba pirangdu haujiktada maningtamna sintarai. Khonjel thokna kapthurai. Aigi mapuksibu karino asuk yamna waba jaina aigi iphamda pibiba. He so nang patte phai hairoi. Nahan makui mapukta aina kari ira leibagi asuk wana tambano. Ai pende tasegre pende ai hingba pamdre. Asuk ikaiba punchida theknatri. Ima ipana taungna phangjabani khanduna ngasi phauba aigi apamba ngakta tawhali khupakna phau se thatre. Aduga mathong maramsu khangdaba nangi damakta aibu migi mamangda khupakna tharapa. Phare adus ai wararoi. Aduga karigi nangna tumina lariba wahi ama phau haitana. Minambari taapne aibu nuksiba nate. Nangde aibu wange ikaiba pige haina aingoda kai hobane. Thanil manakta leiramba pochai langba thugaiba horai. Khonjel thokna angawba amagum law lawduna kapli.
Mem asu kitchendagi chak thongambani makholdo tarduna pakhatna machagi kada chelai. Memana Ibem Wadu makha tadre karigumba sauringai sida ibem amuk hairurabati hena saukrani khangi aduna amuk semdoga hairi Nanao kidorage nangbo se thong sango mamana gaurisi tabro Nanao Mamagi khonjal tabada hena pukning nungsikre wahai amata khumakte hena kapelai Nanao thong anguse kidorage mamada hayuse Thanil kaplaga Noi kanamta igi naktu changakano aibu karige asumna mopiramino sumaina hingadabu already piklige da hatok piramba kaitauge Nakanda leiriba table dugi glass tu makutuna safukana thili glass tu pungkai gari makholdo tabada mema pakhatpana masadu karino mataukre Surjit su thabak halakpaga mapachanare tauramiba mataududa pakhatli Surjit su machabu kawi adubu karisu khumakte ngihak pochai langbagi makhol tarami adubu tumina leikhre memana Moi tamo thong sem thango nasa se tumina leikhre ai pakhatpane yatre se thong sem thangbiyo Surjit na namdana thongdu kaukhari Kada prep chensilai adubu Thanildi gyan mangduna leimaida turaga leirami Makutusu I ngakta ngairi ka manungdu pochai akaibana pik thalli Glass akaiba mathaktuda chushinbagi makok amadi masa atai khara susoktuna I tairibada ure Memadi madu ubadagi leiba yadre machabu kolaga kapai Karino ichana tawisibo nangi kari penda balairake Tamo Doctor da kara tuna puse ichase kainom taukre Surjit thabak halakpagi dress ka mata hongdribani driver duna gari thokdoklaga hospital da pukre yauraduna doctor nurse mayamna koichen chen dun honari SP gi machani haibaduda hena thawa yausilli asoengam thoktanaba hidak ama hana kapi aduga soklibadu amu fazena dressing dawi Thanil ngihaki matung tapna gyalai Asumna numitudi hospital da leire nongalaga memda putharai Somdu sumahiren Sunday ngaibada awaba ma ori mayumgi mi amata kongna ngangnade chaksu inthi nungaina chade magi matau khangbana thadoina thabak lakpada hek hek changaktuna mopabu themlaga chak ising bijai Sintha su chap manai madi nupi oibanina hena wakhal piksilli anamba matamda kaptuna lei mamagi mangdadi karishi tawdaba sai School shukanadre aduna ngan bohiki party du chak toklaga kharangan na Alex sorumda koibalai ngan badi wakhal amadani laklibadu nong Alex soida ukhiba nupi adugi masaktu yenge khana laklibani Alex su marup singdo lakani haibaduda ngaiduna leiri ngihaki matung marup singdo yorai Alex na La noi ngaibada nungsa maraksida ko loirabani hanaga kharaga mubaga Abungna Nangbu fajaningbra haise thibadun hena fajaida Lembana Adune thiban hena fajaye Adu haraga mayamdu punna noi Alex na Minnai noi ngasi sini ko yumda laaga usitabra haibo Abungna Sumnok sena asengwada phagi tawbane Lao Julia room da koyuse itudu exam loikibadagi ukhidre Aduga sana hairpa yatro noina foreign chappadawna laaga aina labuk chappadawna lau haira adu sinupi una chapada Lao yum chongise dress hongkige Adu hainaraga mayamdu punna changai nganbadi mamitu koileiduna yengi nahamuk Sinthana fawkhiba nakangi sambaldu munna yengduna lei Tan chanaruba haigadra laibuk phaba haigadra tanjaduda Sintha su plate amada singju pudana lai nganbadi mitkupni haiba kawkhre Sintha bu munna yengduna lei Alex su dress hongba loraga thorai
ꯃꯄꯥ ꯆꯥꯅꯔꯦ ꯁꯤꯟꯊꯥ ꯂꯥꯛꯄꯗꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯦꯂꯦꯛꯁꯅ ꯊꯣꯏ ꯀꯩꯗꯧꯔꯦ ꯁꯤꯟꯊꯥꯅ ꯅꯪꯕꯨ ꯂꯐꯨ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒꯤ ꯁꯨꯔꯛꯄꯅꯦ ꯑꯦꯂꯦꯛꯁꯅ ꯑꯣ ꯀꯗꯥꯏꯗ ꯄꯤꯔꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯍꯣꯏ ꯃꯃꯜꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃ ꯍꯜꯂꯛꯑꯒ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯀꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯁꯤꯟꯊꯥ ꯁꯤꯡꯖꯨꯗꯨ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯅ ꯚꯥꯏ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯣꯏꯖꯔꯒꯦ ꯅꯪ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯑꯩꯅ ꯃꯥꯂꯨꯝ ꯑꯩꯁꯦ ꯀꯨꯏꯔꯕꯅꯤ ꯃꯗꯨꯒꯤ ꯆꯤꯡꯂꯦꯟꯗꯨꯅ ꯅꯨꯄꯤ ꯑꯣꯟꯅ ꯇꯩꯅꯅ ꯅꯝꯕꯔ ꯄꯤꯁꯤꯜꯂꯛꯇꯅ ꯂꯣꯏ ꯁꯣꯏꯔꯤꯅꯤ ꯑꯩꯅꯁꯨ ꯂꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯑꯁꯦꯡꯕ ꯈꯪꯉꯤ ꯁꯤꯟꯊꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯚꯥꯏ ꯑꯦꯂꯦꯛꯁ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯔꯨꯅꯤ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯅꯔꯒ ꯖꯨꯂꯤꯌꯥ ꯍꯣꯏꯔꯣꯝꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟꯗꯦ ꯅꯨꯃꯤꯠ ꯌꯧꯔꯛꯏ ꯖꯦꯅꯤꯇꯥꯒ ꯖꯣꯂꯤꯁꯀ ꯈꯣꯡꯖꯣꯝꯗ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇꯒꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯆꯠꯀꯅꯤ ꯈꯪꯕꯒꯤ ꯁꯤꯟꯊꯥ ꯃꯍꯤꯔꯦꯟꯗ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯍꯥꯏꯔꯤꯕꯅꯤ ꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯤꯔꯦ ꯂꯥꯛꯏ ꯁꯤꯟꯊꯥꯁꯨ ꯍꯥꯟꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯤꯔꯦꯟ ꯌꯧꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯁꯤꯟꯊꯥꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯃꯃꯤꯠꯇꯨꯅ ꯍꯟꯅꯐꯥꯎ ꯌꯦꯡꯅꯗꯦ ꯋꯥꯈꯜ ꯑꯃꯃꯝ ꯃꯪꯗꯨꯅ ꯆꯠꯂꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯏ ꯃꯐꯝꯗꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ ꯌꯥꯝꯅꯁꯨ ꯏꯪꯉꯤ ꯈꯔ ꯆꯪꯂꯒ ꯎꯔꯨꯝ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯁꯤꯟꯊꯥꯅ ꯍꯥꯟꯅ ꯇꯞꯅ ꯀꯧꯔꯛꯏ ꯃꯃꯥꯏꯗꯨꯗꯤ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯗꯦꯗꯥ ꯃꯍꯤꯔꯦꯟꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯤꯟꯊꯥꯗ ꯌꯦꯡꯖꯔꯛꯏ ꯁꯤꯟꯊꯥꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯈꯨꯠꯇꯨ ꯁꯠ ꯀꯣꯟꯁꯤꯜꯂꯤ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯁꯤꯟꯊꯥꯅ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯍꯤꯔꯦꯟꯁꯨ ꯐꯥꯎꯔꯤꯕꯅꯤ ꯁꯤꯟꯊꯥ ꯃꯄꯤꯗꯨ ꯂꯣꯟꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯑꯔꯣꯏꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯉꯛꯏ ꯁꯤꯟꯊꯥꯅ ꯗꯦꯗꯥ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯗꯕꯤ ꯂꯩꯁꯦ ꯑꯩꯁꯨ ꯇꯨꯌꯦꯜꯞ ꯀꯥꯕꯗꯩꯗꯤ ꯕꯣꯔꯗꯤꯡꯗ ꯊꯝꯕꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯈꯔ ꯍꯧꯅꯤꯡꯉꯦ ꯗꯦꯗꯥꯁꯨ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯇꯣ ꯑꯗꯨꯝ ꯂꯣꯏꯅꯕꯤꯈꯣ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯔꯕꯁꯨ ꯗꯦꯗꯥ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯣꯏꯌꯦ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯒꯦ ꯑꯩꯗꯤ ꯗꯦꯗꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛꯁꯨ ꯌꯥꯝꯅ ꯆꯥꯗꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯗꯦꯗꯥꯒꯤꯗꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯗꯦꯗꯥꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯁꯤꯟꯊꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯤꯔꯦꯟꯅ ꯋꯥꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯊꯣꯛꯅꯕ ꯋꯥ ꯍꯥꯏꯔꯤꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯍꯤꯔꯦꯟꯗꯤ ꯁꯤꯟꯊꯥꯒꯤ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯉꯥꯡꯗꯨ ꯊꯣꯏꯅ ꯂꯨꯅ ꯈꯟꯗꯦ ꯇꯞꯅ ꯌꯥꯝ ꯇꯞꯅ ꯑꯌꯤꯡꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯃꯍꯤꯔꯦꯟꯅ ꯊꯣꯏ ꯁꯦ ꯗꯦꯗꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯗꯦꯗꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯉꯁꯤꯗꯤ ꯗꯦꯗꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯗꯦꯗꯥ ꯁꯤꯟꯊꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ ꯃꯍꯤꯔꯦꯟꯁꯨ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯈꯪꯖꯤꯜꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯍꯤꯔꯦꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯀꯔꯝꯅꯗꯤ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯐꯥꯎꯔꯤꯕꯅꯤ ꯃꯍꯤꯔꯦꯟ ꯁꯤꯟꯊꯥꯒꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤꯔꯤ ꯗꯦꯗꯥꯒꯤ ꯊꯣꯏꯗꯤ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯗꯦꯗꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯁꯦ ꯗꯦꯗꯥꯗ ꯌꯦꯡꯉꯣ ꯅꯨꯡꯁꯤꯅ ꯌꯦꯡꯉꯣ ꯁꯤꯟꯊꯥ ꯃꯄꯤꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯍꯤꯔꯦꯟꯗ ꯇꯇꯨ ꯇꯇꯨ ꯌꯦꯡꯖꯔꯛꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯅꯩ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯃꯍꯤꯔꯦꯟ ꯀꯞꯄꯤꯔ ꯅꯣꯛꯏꯔ ꯈꯪꯗꯦ
ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯞꯅꯣꯛ ꯇꯧꯔꯒ ꯗꯗꯥ ꯂꯣꯏꯅ ꯈꯪꯉꯤ ꯊꯣꯏ ꯗꯗꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯃꯅꯤ ꯈꯜꯂꯒ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯉꯥꯏꯍꯥꯛꯀꯤ ꯑꯩꯕꯨ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯊꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯗꯗꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯍꯥꯟ ꯅꯪꯒ ꯏꯃꯥꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏ ꯑꯩ ꯐꯣꯟ ꯊꯝꯗꯤꯌꯦ ꯊꯣꯏ ꯁꯤꯟꯊꯥꯗꯤ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯇꯥꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯁꯤꯟꯊꯥꯅ ꯗꯗꯥ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯞꯂꯤꯕ ꯃꯥꯒꯤ ꯊꯣꯏꯕꯨ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ ꯁꯤꯟꯊꯥꯁꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ ꯁꯤꯟꯊꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯗꯗꯥ ꯂꯩꯁꯤꯗꯤ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯤ ꯗꯗꯥ ꯌꯥꯝ ꯋꯥꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯗꯗꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯥꯛꯀꯗꯕ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏ ꯊꯦꯡꯅꯒꯅꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯄꯤꯕꯅꯣ ꯃꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄꯒꯤ ꯃꯔꯝ ꯑꯩꯕꯨ ꯂꯩꯀꯥꯏꯗ ꯀꯅꯥꯁꯨ ꯇꯤꯟꯅꯍꯟꯗ ꯂꯣꯏꯅ ꯍꯟꯗ ꯊꯝꯕꯒꯤ ꯃꯔꯝ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯗꯗꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏꯌꯦ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯔꯣꯏ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯅꯤꯌꯦ ꯃꯁꯤ ꯅꯪ ꯌꯨꯝꯍꯟꯈ꯭ꯔꯅꯨ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯦꯡꯅꯔꯁꯦ ꯌꯥꯗ ꯌꯥꯗ꯭ꯔꯒ ꯃꯨꯝꯕꯥꯏꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯁꯦ ꯁꯤꯟꯊꯥ ꯃꯁꯥꯗꯨ ꯐꯠꯍꯟꯗꯣꯛꯏ ꯗꯗꯥ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯁꯥꯎꯅꯤꯌꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯩꯗꯧꯅꯨꯡꯗ ꯄꯟꯊꯨꯡ ꯌꯧꯕꯁꯨ ꯉꯝꯃꯣꯏꯌꯦ ꯃꯍꯤꯔꯦꯟ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇꯕ꯭ꯔꯣ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯃꯣꯏ ꯈꯜꯂꯗꯤ ꯑꯗꯨꯝ ꯉꯝꯃꯣꯏ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯐꯥꯒꯤꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯁꯨꯛ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄꯁꯤꯗ ꯅꯪꯅ ꯀꯤꯗꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯃꯍꯤꯔꯦꯟ ꯁꯥꯎꯔꯤ ꯈꯪꯕꯅ ꯁꯤꯟꯊꯥ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯖꯦꯅꯤꯇꯥꯒ ꯖꯣꯂꯤꯁꯀꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯌꯨꯝꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯖꯦꯅꯤꯇꯥ ꯐꯤꯔꯣꯟꯗꯨ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯟꯍꯩꯕꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯍꯜꯂꯛꯏ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯖꯦꯅꯤꯇꯥ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯕꯤꯅꯥ ꯍꯣꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯖꯦꯅꯤꯇꯥꯅ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯏꯗꯨꯕꯨ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯦ ꯕꯤꯅꯥꯅ ꯍꯩꯃꯥ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦꯅꯦ ꯉꯁꯤꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯕꯨꯡꯊꯤꯗ ꯍꯪꯉꯝꯃꯤꯕꯅꯤ ꯃꯥꯒ ꯈꯠꯅꯕ꯭ꯔꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯥꯗꯤ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯀꯗꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯑꯗꯨꯅꯤ ꯏꯆꯦ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯆꯠꯇꯕꯅꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯗ ꯏꯆꯦ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯨꯄꯥꯗꯨꯒ ꯃꯥ ꯁꯣꯏꯗꯅ ꯎꯅꯔꯝꯒꯅꯤ ꯃꯥꯒꯤ ꯐꯣꯟꯁꯨ ꯅꯍꯥꯟ ꯊꯨꯒꯥꯏꯈ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯃꯥ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ ꯕꯤꯅꯥꯅ ꯏꯁ ꯏꯅꯥꯎ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯂꯨꯗꯣꯔꯤ ꯉꯜꯂꯤꯉꯩꯁꯤꯗ ꯊꯤꯍꯧꯅꯕ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯔꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯦꯜꯂꯦ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯖꯦꯅꯤꯇꯥ ꯀꯞꯂꯒ ꯏꯆꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯂꯛꯄꯅꯤꯗꯀꯣ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯇꯥꯃꯣ ꯇꯥꯔꯗꯤ ꯁꯥ ꯂꯥꯟꯊꯣꯛꯑꯅꯤ ꯑꯩꯕꯨ ꯀꯔꯝꯅ ꯋꯥꯁꯦ ꯍꯥꯏꯗꯣꯏꯅꯣ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯦ ꯑꯍꯟꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯄ꯭ꯔꯥ ꯐꯥꯗꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯑꯍꯤꯡ ꯂꯦꯟꯗ꯭ꯔꯤꯉꯩꯗ ꯖꯦꯅꯤꯇꯥ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯄꯥꯎꯗꯨ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯖꯦꯅꯤꯇꯥ ꯃꯄꯨꯔꯣꯏꯕꯗ ꯀꯤꯅ ꯄꯥꯎꯗꯨ ꯇꯝꯃꯤ ꯖꯣꯂꯤꯁ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯖꯣꯂꯤꯁꯅ ꯅꯣꯏ ꯕꯥꯅ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯉꯁꯤꯐꯥꯎ ꯑꯩꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯛꯏꯁꯦ
ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯏꯃꯨꯡꯗꯨꯗ ꯑꯃꯨꯛ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯁꯤ ꯑꯩꯒꯤ ꯏꯇꯥꯎꯗ ꯄꯥꯎꯁꯨ ꯄꯤꯈꯤꯒꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯗꯤ ꯐꯥꯖꯤꯟꯅꯕ ꯅꯪꯒꯤ ꯍꯟꯗꯛꯇꯗꯤ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯗꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯔꯣꯏ ꯇꯥꯃꯣ ꯑꯝꯇ ꯇꯞꯊꯕꯤꯈꯣ ꯁꯥꯎꯕꯤꯈꯤꯅꯨ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯟꯅꯈꯤꯁꯤ ꯖꯣꯂꯤꯁ ꯁꯥꯎꯅ ꯍꯧꯖꯤꯛ ꯃꯗꯨ ꯈꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯆꯠꯂꯣ ꯏꯇꯩꯃ ꯍꯣꯏꯗ ꯍꯥꯏꯔꯨꯁꯣ ꯃꯤ ꯌꯥꯝꯅ ꯆꯠꯂꯒ ꯋꯥ ꯂꯥꯎꯅꯕꯅꯤ ꯖꯣꯂꯤꯁ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯔꯨꯞ SP ꯁꯨꯔꯖꯤꯠꯇ ꯄꯥꯎꯗꯨ ꯄꯤꯈ꯭ꯔꯦ ꯁꯤꯟꯊꯥꯒꯤ ꯐꯣꯇꯣꯁꯨ ꯊꯥꯈ꯭ꯔꯦ ꯑꯦꯂꯦꯛꯁꯅ ꯍꯥꯏꯕꯗꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯗ꯭ꯔꯕꯁꯨ ꯃꯁꯛ ꯇꯥꯈ꯭ꯔꯦ ꯁꯨꯔꯖꯤꯠꯁꯨ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯀꯤ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯣꯏꯅ ꯄꯥꯎ ꯄꯤꯗꯨꯅ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯒꯤ ꯑꯃꯗꯤ ꯐꯥꯎꯕ ꯌꯥꯕ ꯂꯝꯕꯤꯁꯤꯡ ꯊꯤꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡ ꯀꯨꯞꯅ ꯁꯦꯟꯅꯔꯤ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯐꯣꯟꯗ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥꯅ ꯚꯥꯏ ꯑꯩ ꯅꯣꯏꯗ ꯂꯥꯎꯔꯥ ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯅꯪ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯁꯦ ꯌꯥꯔꯅꯤꯗ ꯚꯥꯏ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯦ ꯅꯪ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯁꯅꯥꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯣ ꯊꯤꯜꯍꯜꯂꯛꯑꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯏꯕꯥꯅꯤ ꯁꯨꯔꯗꯤ ꯋꯥꯈꯜꯗꯨꯁꯨ ꯈꯔ ꯐꯔꯅꯤꯗꯅ ꯋꯥꯕꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤꯅꯦ ꯃꯥꯁꯨ ꯅꯨꯄꯥꯗꯣ ꯄꯥꯝꯃꯦ ꯂꯨꯍꯣꯡꯕꯗꯣ ꯃꯁꯥꯅ ꯌꯥꯅꯤꯡꯉꯤ ꯑꯩꯒꯤ ꯈꯜꯂꯒ ꯌꯥꯅꯤꯡꯗꯕ ꯁꯥꯕꯅꯤ ꯚꯥꯏ ꯑꯩꯅ ꯃꯥꯕꯨ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯑꯩꯁꯨ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯂꯣꯏꯅꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯋꯥꯅꯤ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯅꯥꯅ ꯌꯥꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯪꯒꯤꯗꯣ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯏꯀꯥꯏꯕꯒꯤꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯉꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯣꯏ ꯅꯪꯒꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯂꯥꯛꯈꯤꯅꯤ ꯃꯗꯨ ꯉꯥꯏꯌꯣ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯤ ꯑꯃꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯤ ꯑꯃꯅ ꯅꯅꯥꯎ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯃꯥ ꯁꯅꯥꯒꯅꯦ ꯃꯥꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯁꯦꯅ ꯍꯥꯏꯈꯤꯕꯅꯦ ꯍꯌꯦꯡꯗꯣ ꯂꯥꯛꯑꯒꯦ ꯍꯥꯏꯌꯦ ꯔꯤꯇꯥꯅ ꯍꯥꯏꯕꯗꯒꯤ ꯃꯦꯝꯁꯨ ꯄꯥꯎꯗꯨ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯅꯤꯜꯗ ꯋꯥ ꯑꯀꯟꯕ ꯑꯃꯠꯇ ꯉꯥꯡꯗꯦ ꯐꯖꯅ ꯊꯦꯝꯃꯒ ꯇꯞꯅ ꯂꯣꯏꯅꯩ ꯃꯦꯝꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯥꯛꯆꯔꯁꯅꯨ ꯅꯪꯁꯨ ꯅꯣꯏ ꯑꯅꯤ ꯁꯨꯔꯗꯤ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯅꯅꯥꯎ ꯃꯃꯥ ꯋꯥ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯃꯆꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯅꯠꯇꯅ ꯁꯥꯒꯩ ꯂꯩꯔꯤꯕ ꯀꯣꯂꯨꯞꯁꯤꯒꯤ ꯅꯨꯄꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯅꯪꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯁꯥꯒꯩꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯔꯥꯎꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅ ꯌꯥꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯄꯥꯝꯃꯤ ꯂꯩꯍꯟꯕꯁꯨ ꯄꯥꯝꯃꯤ ꯍꯣꯏ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯚꯥꯞ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯩ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯉꯝꯃꯣꯏ ꯉꯝꯗꯧꯁꯨ ꯃꯥꯟꯗꯦ ꯃꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯣꯏꯅ ꯊꯨꯡꯍꯟꯕꯤꯌꯣ ꯁꯣꯝꯗꯁꯨ ꯖꯣꯂꯤꯁꯣꯏ ꯃꯍꯤꯔꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯈꯨꯗꯤꯡ ꯍꯥꯏꯅꯔꯤ ꯏꯕꯤꯌꯥꯏꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯦꯔꯤꯜꯗꯤ ꯋꯥ ꯑꯃ ꯐꯥꯎ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯖꯣꯂꯤꯁꯨ ꯃꯇꯥꯡ ꯆꯥꯕꯗꯨ ꯂꯧꯔꯒ ꯃꯃꯥꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯑꯔꯩꯕ ꯊꯥꯗꯅ ꯉꯥꯡꯉꯤ ꯊꯥꯗꯣꯏꯗꯁꯨ ꯏꯕꯤꯌꯥꯏꯅ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎꯗꯨ ꯄꯤꯔꯦ ꯈꯨꯗꯛꯇ ꯊꯧꯕꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯍꯤꯔꯦꯟꯁꯨ ꯑꯄꯪꯕꯗꯤ ꯅꯠꯇꯕꯅꯤನ ꯂꯝꯕꯤꯗꯨ ꯃꯈꯥꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯇ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯃꯥꯒꯤ ꯈꯜꯂꯕꯁꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯃꯍꯤꯔꯦꯟꯁꯨ ꯒꯥꯔꯤꯗꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯧꯔꯤ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯒꯣꯂꯥꯏ ꯑꯃꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯁꯥꯏꯠ ꯂꯥꯟꯅ ꯊꯧꯖꯤꯜꯂꯛꯏ ꯃꯍꯤꯔꯦꯟ ꯑꯗꯨ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯕ꯭ꯔꯦꯛ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ
ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯐꯣꯔꯁꯇꯨ ꯈꯔ ꯀꯟꯅ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯥ ꯗꯗꯥ! ꯁꯤꯟꯊꯥ ꯑꯃꯨꯛꯇꯪ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯤꯔꯦꯟꯁꯨ ꯁꯤꯟꯊꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫